ngasi numida waram phongkiba tongan manipuri sifongsinga masum thokhiba thawdo wathoksingdigi maruibi ipausing miyamna thamjagi ahanbada CM gi Banglow da Masing yamlaba nupi sing toina sanglibasi election code of conduct ta akaiba leibra yingsinbiu haina CEO Manipur se thakre advocate Rabi Khan tangkak ani thokna pangthokadoriba Lok Sabha mikhal asida lamdam asigi miyamna saksa haijanaba campaign tawba madi sel sanghandanaba khulaw kya lauringi serasida State Minister gi Banglow da Masing yamlaba nupi singna toina sanglibasi election code of conduct akaiba leibra leirabadi lokhat phamtokpe action lokhat piu haina CEO Manipur amadi ECI da se thakre haina Manipur Pradesh Congress Committee MPCC gi legal cell gi advocate Rabi Khan phongtokre ngasi MPCC gi office ta pangtokkiba pawmi sing unaba amada mahna makhatan hai mamang tha gi kunga tereta gi kunthra ga mati faw gi manungda high security zone ama oidiba minister gi Banglow da Masing yamlaba nupi sing sangba gi video social media ra paksana sandorakpa thengnare nupi sing adu karigumba thawdu amaga mari leina CM da wakat palak panati CM na kauri bra haibadu sukhangde mikhal ga mari leina bra haibigi singna badilai adubu thawong asi election gi model code of conduct sanaba haukrabanina akaiba leibra haina mari leina basingda MPCC gi legal cell gi makedi gi yengsinbina ba dakshin khibani haiba yauna wapam kya phongdokhi atopa pawmana sengnam phu de singhi haina tongan bu wapam kya CAFNPD gi makedi gi thamlakhiba do aran bu wapam ni miyam gi damak sakthung miyam de yohon bahai bisi MLA magi mathawni Nurul Hasan miyam gi damak pirakpa sakthung miyam de yohon bahai bisi MLA magi mathawni masi CAFNPD gi official kharana khanglamdabaga loinana mamang na seng huran badagi bot ka haudra bu wakar kharaga laktuna ba man mawongda yumpham yawtu bu wapam thamlakpa si ikai ningai ni official singo thawma sakhangna mina insin laudana thabak tawbiu haina Khetrigau kendra gi MLA Nurul Hasan phongtokre wapam singa si Khetrigau gi MLA Nurul Hasan gi yumda kendra asigi miyoi kya ga loinana pawgi mipam ama pangtokpada phongdokhibani magna hai sengnampu de singki haibaga loinana tuan bu wapam khra CAFNPD gi maikedi gi thamlakibadu aran bu wapni miyam gi damak thadarakpa sakthung yahonana bohona basi MLA gi tokphom thokpa mathawni CM Biren lusingbu lenga asina su miyam gi sakthung yahonana bohonari sera sida CAFNPD gi official khrana sirol gi wa lauraga aran bu wapam thamlakpa lebuk thibani masina department gi mingsat thiale department gi DSO oirabadi DSO oina thabak tawbiu director su director oina thabak tawgadabani hiramsigi matangda MLA ama oina phone tawbada makoina paidaba switch off amadi block thamba haibisi official kharadi sirol da satle habani Imphal East ki DSO gi makhatana su legal action lorakpa yai amadi director su mathaw khangna taw Khetrigau constituency gi oina English singaniga kungo humdoi November dagi segi February phawgi NFSA gi rice quota kariyamata Khetrigau miyam di yoholakani haiba asengbu wapam authority na athubada thapirau miyam gi puksakta rajniti tawba khudak lepiyo MLA ama oina handaki miyam di yohon kraba sengbu department da thingala u hairakbasi angak pu haki mangna hai fair price swap agency gi pifam tokpa remuneration fangdaba sei ani sujilakli remuneration asi kadaida satkrabagi kanana lokhrabagi khangmangamdre fair price swap agency da yahondriba sigi field verification karama matamna tawgani hana tawkhiba leibra leiragana report adu puthokpirau thamanga Khetrigau miyam gi seng pithoktuna thamba adugi maral thaidoknaba honabada mari makhong samnadaba soirol kya loan bana kanaroi legal action lokhatkani khuneki miyoi khara sizinaduna yenthokhraba sengbu yende phangde haina campaign amuk torakpa lebak thibani hairiba complaint adugi field verification department na tawi hairiba du suminamani police ki investigation report na seng miyamna phangali hairibani adugo department gi verification na seng yenthoktre haibasi CAFNPD department na miyam gi hak matna bohona bani magna makhata na haikibda seng huran badagi bot ka haudraba miyoi gi worker singna agent oiba phanghodre haiduna miyam gi sakthung matpadi yaroi hiram sigi matangda NPP gi leader sing su khankhre miyam gi India lengak na thadarakpa
NFSA gi seng lanai godown amadi dukan singda marang kaina phanglakpa sisu lebak thibani haikena su pau suda makhatari atopa pawmana Kaksing Police na operation na khulai kya fagat pangamle Kaksing District Police ki commando kangbu na nga sa iyo pung tarugrom taba matam district asigi SP Thoksom Bikramjit Singa gi miyeng makhada additional SP operation Bijoy Song Tham amadi Kaksing Police ki commando kangbu nupi police amadi Hianglam Police Station ki personal singyauna Hianglam Hiranmai Moramba lambi da coming operation sa thaba matam da khulai kya fagat pangamle hari Police ki pawshin hai operation asita fagalaba khulai singa dudi Taiwana apikpa magazine yaudaba nomai masa ama number 36mm K1A head grenade ani tiff launching 1A4 amadi bulletproof ani jacket camouflage ani amuba masugi BP jacket ani fagat pangamni hari Pagalaba khulai singa seyuk pung tareka minit tara taba matamda Hianglam police station gi osida khusinakre loinana ain gi weba thabak lokat pahore atoba pawmana PSC amasum yaripok khoirom gi meira pai bisingsu mikhal da mai onsiloi lakthokre Thobal district ki PSC amasum yaripok khoirom gi meira pai bisingsu handaki taragani pan suba lok sabha gi mikhalasi mai onsiloi mikhal sarug yaru hen lakthokre India lenga ki khune ki landloi sindri ba phawo aikoi mikhal sarug yaru heduna ngarang numidang PSC amasum yaripok khoirom gi meira pai bi miyamna wakat khongjang sangsangki meira pai bising Aduna phongdorakpagi matung ina koki amasum mitei furup ani gi lana si loidri sahi ama pharaklaba lana sigi saitheng kya singkhong singya do khundari ba mitei singna khangtuna lakli India lenga amasum state lenga na lana sigi woroisana ma purakna basu honabagi mahutta mikhalasi pangthokna ba phirep lorakpasi tasengna nuaijade lanjenari ba miyoi lising kya gi awaba ubibigi mahutta mikhal da hena mai onsin kiba si angak phawi Lana sigi warisana ma puraktuna awaba tariba miyam ingna signa masa masagi mayumda hanjindriba fawba India ki mikhalda saruk yaro haki amaromdana overbridge ki oripok masin gi makha thangba saruk amotpagi makol oiduna leiri Manipur gi konung oiriba Imphal Sahar ki khurambal ima kaithel fawduna satliba amata ngaireba overbridge asigi oripok thangba Thong sigi makha thangba saruksing sathina motpadegi yengbada hangoi tukuchaba haibatu oiduna amotpagi makol oiduna leire overbridge ki oripok serap court ka mayoknaba thong sigi makha thangba sarukta amot akai kya ama leppa leitana khondokphom oire maduna amot akai singna koisai saiduna leibada yengbada atuki mati fazadaba haibatu oire Namthiba manam phawduna lambi satpa miyoisingda apanma piba sapmanare aikhoigi pawmisingna hakthengna yengsiluba matamda hairiba overbridge makha thangba saru asida wakhal soiraba miyoi kyagi tumpham oiduna leiramba thengnaraki makhoigi tumpham oinaba sem sabada amot akaya amadi phejet phigai kya paisinduna leiramba thengnaki loinana mafam aduda mai hauduna sak ising thongduna saramki maduna amot akai singasi matam sana sengdo hogdraba madi Thong makha asida mai hauduna sak ising thongbagi thabak sathariba si thingauda batarabadi mai hau langpok thulaktuna akoibada leiriba yum amadi dukan singda phawu sandoktuna yamna sauna amang ata thoknabagi maram oigani hanesu praja section kyana phongdoknarakli atopa pawmana aranba mongna sel khonggalamba miyoema miyamna pharaga wakhal taminakre Tungan relief camp the lady ba inmate singda thabak pigani haiduna sel lawbuduna tana unauthorized oiba mong agency kya hangdun aran ba mong sel khongolamba miyoema miyamna pharaga wakhal tamina khari miyamna pharaga wakhal tamina khraba miyoe duri Imphal East district ki khundrakpum kendra gi manung sanba khundrakpum mayai lekai digi pukrambam dipu apokpa pukrambam ibom sakawi dipu na phongdorakpagi matung ina singjamai singa mathak GST in haiba agency ama hangdoktuna office aduda thabak tawhangani haiduna lupa lising manga digi humdra phawbulawi hadi masida sunatna tungan relief camp sing da leiriba miyoi sing dagi su thabak tawhangani haiduna paisa khongat pegi thabak su thei magna lana khongat luba senpham sing adu tha ahum gi manungda handok sage matungda amuk hana asuguma thaba asi tawraroi hain su masagi maral yazabadagi miyamna ngakpi khre hadi amaromdana Bhakta Sarandas ki video mikhal gi propaganda tawba Yanaba nauna puthorakpane Dr. K.S. Ratan AICC gi General Secretary Bhakta Sarandas na Manipur irang sigi matangda haikiba wapam adu lale khanglakpadagi video adu khudakta kaktat khrabani haina Congress na singdorakli
ngasi BT Road ta leiba Congress pona pangthokiba pawgi mifamda hanagi Minister Dr. K.S. Ratan Kumar na phongtokibani mangna makhata na pawmising da hai numit khrani gi mamangda Peace and Development Coordinating Committee on Khundrakpam AC amadi akoibada leiba khungang singi president amana pawmising unaba amada haujik thoklibi irang asi miteina kuki gi mathakta irang hawbadigi tholakpani haina Bhakta Charan Das na phongtokiba video adu ngallingi matamda AICC gi press conference amada hakibani video adu lale haiba khanglakpadigi minute kunmuk leiraga kakthaki hairiba video si nauna muk semgalaga mikhal gi propaganda oina sisinaba yanaba thadorakpa video si Facebook YouTube da phanglaroi amadi original nati nakalamarom da BJP gi Home Minister na Schedule Tribe ki matang na High Court na takhiba order aduna irang asi thokpani haikiba duna kamdawbano haina swangki atopa pawmana EBM da thadakhiba vote masinga BBPA T slip masinga manhanbagi damak da Supreme Court of India and ECI da notice issue tawkhre election da voter singna electronic voting machine EVM da thadakhiba vote masinga voter verifiable paper audit trial BVPAT slip ka masing manahanbagi matang Supreme Court of India na Election Committee of India ECI da notice issue tawkhre BVPAT amagi mathangda ama verification tawbigi ECI gi guideline adusu singnaraduna lawyer amasum activist Arun Kumar Agarwal na thangalakhiba priyama lebaki khwaidigi wangba court asigi Justice BR Gawai amasum Justice Sandip Mehta anigi bench na khanraba matung ngarang ECI da notice adu issue tawkhibani notice asiga loinana BVPAT da tholakpa slip adu voter masana ballot box thadahanba yahangadra haibigi matang na supakum piraknaba Supreme Court na ECI da khanki petitioner da thangalakhiba priyeduda ahenbo official sing deploy tawduna assembly constituency khudimakta EVM da thadakhiba vote amasum BVPAT slip sing amuktada masing thibana thaba si pung manga taruki manungda loisinba ngamgani loinana voter singi thajabasu hengatkani haina pali masidanatana EVM da thadakhiba vote ki BVPAT da tholakpa slip adu voter masana ballot box thadahanba yahalabadi voter adugi vote adu soidana yauri haiba khangma ngamjagani haidi panmayabadi haujik sathariba mawng sigi matungina BVPAT verification asi assembly segment kudimakta random oina khangalaba EVM mangada sathaduna lakani ningsingba yabadi Lok Sabha election 2019 gi mamangda BVPAT verification asi EVM kudimakta sada yankai yauna tawnaba opposition political party kunga mathoina apex court asida wokat kibani madugi matung ECI na assembly segment amada random oina khangalaba EVM da BVPAT verification sataki adubu kumja English singaniga taraga mapani April 9 gi verification tawnaba EVM gi masingasi mangade hengatki atopa pawamana Jenims campus manungda nisayonba pusinba thingkhre Jawaharlal Nehru Institute of Medical Science Jenims ki campus manungda nisagi polam amata pusinma yonba mani sijanaba yaroi haina Jenims ki director L Devena phungtokre ngasi Jenims campus ta Jenims ki security singna fagalakpa nisagi polam sing mai thaduna mangan khibaga mari lenana waphamasi director L Devena phungtokhibani mangna makhata na hai nisa sab singna haksang da laina kya pokhali maru oina cancer pokhanabiga asoba maram ama ohenbaga loinana kwa khaini talapna singba sasilaga hospital sigi mafam kya da mahi othok maramna hospital sisu modhanbegi masa ama oheli maduna Jenims campus manung nisagi polam yuanba pusinba saba thakpa tawrabadi ain goeba thabak sapsana lokhat kene heki atopa pawmana relief camp da leiba mahairoi faraga pose munkhibagi thawong akan mamongna condemn torakli haukiba March 13 da kuki jau narco terrorist na mayu maike amadi lanthum yauna mang tagan khibadigi Imphal West District ki manungsana Khurkhul gi mandap yumpham gi relief camp da saidang duna leijariba Hillside School Khonghampat Imphal West da class 6 tamliba mahairoi Lauriyam Rosan Apokpa El Sarat Singhabu Kunai Sigi Mifata Amadi Mahika Sangdam Naraba Sakangdaba Miyoy Krana Nam Haduna Mahi Masing Tambada Sangba Polam Sing Laururaga Halakpagi Lambida Faduna
ꯄꯪꯊꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯁꯦꯠꯄ ꯐꯤꯔꯣꯜ ꯃꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯁꯥꯏꯀꯜ ꯌꯥꯎꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯟ ꯑꯦꯐꯦꯛꯇꯦꯗ ꯃꯤꯇꯩ ꯚꯤꯛꯇꯤꯝꯁ ꯃꯅꯤꯄꯨꯔꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯇꯨꯀꯠꯆꯕ ꯐꯥꯎꯏ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄ ꯋꯥꯌꯦꯜ ꯑꯃꯗꯤ ꯆꯩꯔꯥꯛ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯤꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯥꯏꯖꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯜ ꯄꯤꯔꯒ ꯀꯤꯍꯜꯂꯒ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡ ꯃꯤꯇꯩ ꯅꯠꯇꯦ ꯍꯥꯏꯅ ꯑꯣꯠꯄꯅꯤ ꯑꯐꯕ ꯃꯤꯔꯦꯞ ꯈꯜꯂꯒ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯩꯅꯕꯤ ꯃꯤꯌꯥꯝꯗ ꯂꯩꯁꯤ ꯕꯤꯃꯣꯜ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯟ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯒꯗꯧꯔꯤꯕ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯎꯅꯗꯨꯅ ꯚꯣꯠ ꯈꯣꯝꯕ ꯍꯧꯈ꯭ꯔꯦ ngarang kaitel phambi ima sing unaduna board khom bagi thabak sathabaga mari leinana makna phongdokhibadi aikhoigi ima ipel singna nupi lani aduni adani haina tawriba august 16 da khongjomna satuna isai sakpa kanati madugi saruk asengba ima oina ningsing matam aduda leramba ima ipel khongjom landa mangjil thaduna lanthengnaramba aikhoigi ipa ipu singdugi atamana olakpa masasi ngaktani kaumsi handaki board si sumnagi sadaran bonati makoina miyambu usittaban tawba yumsu thugai biba CLP raga ki halaga yagani haibasi lebasgi ireisa sing mitai nati haina utpani aeroplane dagi bomb thadaba haibasi langlaga thadaba nati khubina namlaga thadabani maduna niyam sumna khubina namduna asengba afaba mirep khalaga bot thadabagi hainabi miyam dalesi maduna tana oktaba oktabidawna selna leibi yai haidu khalangumsi handaki mikhala sida chapsana leibak miyamna pakhom pirasi haikinasu pausidasu makatana supalakli aduga haujikoinadi miyam pausisu matang saida lusinjarage amasum mayam puna anauba update ngamina sena channel sigi maikei digi miyamgi maphamda makatana thamjari mayam puna anauba update ngamina si